Manipuri Hope Channel da mayambo mukana tram nukchari. Lesson number 4. Witnesses of Christ as the Messiah. Jishu shi Messiah ni haibagi khudam sing kari kari no haibasi ekoi na ngasi nainagani. Aduga lesson shigi para shigi Bible verse shina John chapter 3 verse 3 digi lotharak pani ekoi na lesson shi changdringai da koi rakta aigi brother Hortan amasung chakham lungsi aun leiri aduna ekoi gi lesson shi haubi anaba chakham lungna na pratna tawya pratna tawsiko taibang malem pum namak sembi riba ipai show hoji ekoi na Sabbath school se discussion taw naba ekoi phamra leiri show nang na yawbiu ekoi gi ngangthokpa makai se ekoi da gyan pibiraga ekoi ta ga dawba mi ga connect tawbu yaba loan da ekoi wisdom PBU ekoi ngangthoknaba lausing PBU haina nijeri ekoi gi program jin na ki aningda pangthoknaba nangi board PBU haina nijeri amen amen yam thagachare John chapter 3 verse 3 da mishida hai smaina haidun leiri Jishu na mangon haiki tasheng namak aina nongon da hairi kanagumba mi amana nauna poktrabadi mahakna ishorgi ningthau leibak adu uba ngamde masi Jishu na Nicodemus tu bu haiki bani aduga karmaina no haibado aikoina chatharakpa lesson shida aikoina khangakani aikoina lesson number 2 du khangkhre karmaina Jishu shina mi lishing mga bu chak pija kibano aduga sign utpi khreko lesson number 3 da aikoina karmaina Jishu shi ashengba wahai aduna karmaina masa taibung mi gi masa palaga ishora mo iraga taibung mi ola lakpano haibada aikoina uba phangki isingbu wine onhanba amasung mi lishing mga bu chak pijaba aduga pokpadagi mitangwa mi amapsu phahanba Lazarus pusu karmaina ashibadi hingat pibano haiba mayam asi Jishu mahakasi ishorne haibase akoina ubu phangi ko John the Baptist si kanano haina akoina yengwa matamda mahakasi Jishu laktringei da wa takthokpa mi amani hai aduga mahakasi na hana Isaiah chapter 40 verse 1 to 5 te akoina paba matamda John chapter 1 verse 23 da paba matamda shamnaba warisi wa takthokpa Jesiah na haikiba gumna John na haiki Johan na haiki aidi lamhangda lauriba adu khonjenni Jehovah gi lambi adu chumhallu John the Baptist mana taibang mi singbu moigi juda leiriba Jehuti gi mi sing subu baptize tawbiraga wahai magi afaba wa pause noi thamoi hongdo u Jishu gi ningthau ishor gi ningthau leibak se lakadawba nakhre haina haibiri bese moina adu matamda Messiah lakani haibase moina kari khanmano hairaga ani lakani hana khalami hai Ben Joseph amasung Ben David asi ekoina kanabno haina yengwa matamda purohitlen priest ka ningthau royal amasung priest asi ani digi lakani haibase moina khalami ko khalami adubu ekoina misida yengwa matamda ani asida yengwa matamda amashu oiramdi haina Jishu se amashu oiramdi hai karigino haiba matamda priestsu oiramde amasung taibong panda mahak ningthau oiba lakpasu nate hairame ekoina yengwa matamda ko Jishu na taibong panda lakpasidi magi atoppa magi purpose pandam tongan ba ama leirami haibase moi mi singna phap takide hai aduga masida leiriba Jehudi gi mi sing asina John the Baptist asishu moigi Messiah gi marak ani duda ama oiramani haina khalami hai aduna John the Baptist na yamna phongna mahakna haiki hai madudi karino hairaga ainadi noibu isingna baptize tawbi ko adubu laibu ishor Jishu manadi nokhoibu thawai asengmaduna baptize tawbi gani hai magi sendan gi strip hoba aina hangba da matik chadaba mi amane aise haina
mahakna haiki hai John chapter 1 verse 23 da haiki bukumna lambi shemdok piba ko lambi shemdok piba si aidi lamhang da lauriba adugi khonjeni Jehovah gi lambi adu chumhanba mi amani hai masi kana kari ga changnam na bano hai matamda Old Testament da Jishu nate sorry Old Testament da ningthau singasina lam chake haba matamda moigi lambi singse yamna kutli hai ko nunggumba yam leibase kutpa lambi se phajadabani na moina hana moigi shebok sing ko moigi servant sing thadoga lambi do phahale haine ningthau na chatpa yanaba aduga changnamnaraga John the Baptist sinishu Jishu sina lakpa matamda magi lambi se sengan mani hai azda kutpa leibo oiro nung leibo oiro loina makse mahakna chumhan mani hai bise akoinu bu phangi ko Monday portion da ishor gi yaw macha hai basi kana karmaina proof tawbano hai bedo aigi brother horthanang show do hapiro yam nungare hojik Monday portion da changsi lakse Sunday ga introduction da akoi host na phajana tawbikre Monday portion asida ishor gi yawsing gi matang sida khara nainase first paragraph se akoina chathaba kanda Israel macha sing amadi Jew sing na Messiah lakni habse moise tarna budi leire aduga moise Messiah lakni habse kari expectation leibra hai kana moigi taibang mi ama oina moina di expectation je yam tongan leirame kamai leibra habdi ishor laktoise taibang pansida laktoise laaga moiga nungaina leimina gani hana moigi wakhanda mai khallaga leye adubo ishorna lakpasida Old Testament da haikiba fulfillment sing laga fulfill tawuni habse Israelite sing amadi Jew sing na khangduna moina di Messiah se ishor se lakpa ganda mogi wakhanda di mi sing se ma lakpa se akhoibu awabdi lo thokpiraga taibang pansida moiga nungaina hinglani hena khalle aduga ishorna lakpagi maramdi adunate mase akhoibu kannaba aduga longma naidraba punchi sargada leiminanaba haina lakpani aduda lakpasida ishorna adugi maram lakpani aduba akhoi mi singsina akhoigi wakhanjida di tongan he khalle akhoigi expectation di yam chawna hek lowe asida ishorna lakliba maram sidi akhoi loi di khanga dum leirabne khangobudi adubo asisida mana akhoi tamak taibang pan sida lakpasida akhoi bu longma naidraba punchi se pinigai phanghandaba haina lakpani asigi sida ina main oina kari hainingbra hairaga akhoi taibang mi ama oina magi yaw macha sing ama oina phap se tongana lowkhiroi se haina haininge kaino hairadi Israelite sing amadi Jew sing na ishor se moise lakni haibdi khangaga leirabni adu moise mase kari maram gi laktoino haibse moina khangdabida ahambada moise phap sagalle wakhal je moina tongana lowkhre adugi sida akoi khanbase asigi maramni haiba khangdradi haiba akoina wakhal tongana sagatpa ganda akoi gi kona wakhal sagatpaduga yaudradi akoise pungni hantharaga tongana chatkibi yai adunina akoise achumbadu phajana khangdradi wakhal sagatpase sagattabida khangnaba honaraga akoina karmaina asina phai asina phatte haibdo khangnabana sanna hotnabana phai haininge sigisida okay yam thaga chari ko aduni aduda leiba matamgi Jews sing sina Jishu shi kri domok lakpano haibse moi phap ta ki de hai adubo ekoina khangbadi asida yaw macha hairi basi ekoina kana karmaina changnamna bano hairaga Jishu shi
ꯑꯗꯨ ꯃꯇꯝꯗ Old Testamentꯒꯤ ꯂꯥꯛꯏꯕ sacrificial system ꯀꯣ ꯀꯔꯝꯃꯥꯏꯅ ꯌꯥꯎꯕꯨ ꯍꯥꯠꯂꯒ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛ ꯀꯟꯕꯤꯕꯅꯣ ꯄꯥꯞ ꯁꯦꯡꯗꯣꯛꯄꯅꯣ ꯍꯥꯏꯕꯗꯣ ultimately ꯖꯤꯁꯨꯁꯤꯅ ꯌꯥꯎ ꯃꯆꯥ ꯍꯥꯏꯔꯤꯕꯗꯣ ꯃꯍꯥꯛꯅ ꯁꯤꯕꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯣ ꯃꯣꯏ ꯑꯗꯨ ꯚꯥꯞ ꯇꯥꯈꯤꯗꯕꯅꯦ ꯑꯣꯀꯦ ꯑꯩꯈꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯁꯦꯀꯣ the two disciples of John ꯑꯁꯤ ꯀꯅꯥ ꯀꯅꯥ ꯑꯣꯏꯈꯤꯕꯅꯣ ꯑꯗꯣ ꯀꯔꯝꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯣ ꯋꯥꯔꯤꯗꯣ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯆꯈꯝꯅꯧꯅ ꯑꯦꯗ ꯇꯧꯕꯤꯌꯣ Tuesdayꯒꯤ ꯂꯦꯁꯟꯗ the two disciples of John ꯍꯥꯏ ꯖꯣꯟꯒꯤ ꯁꯤꯕꯣꯛ ꯑꯅꯤꯁꯦ ꯀꯅꯥ ꯀꯅꯥ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯃꯗꯤ ꯃꯃꯤꯡ ꯄꯜꯂꯦ ꯑꯦꯟꯗ꯭ꯔꯨꯅꯤ ꯑꯃꯕꯨꯗꯤ traditionally John ꯑꯣꯏꯔꯝꯃꯅꯤ ꯍꯥꯏ John writer of this book ꯀꯣ ꯑꯗꯨ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗ ꯑꯁꯤ ꯑꯅꯤꯒꯤ ꯋꯥꯔꯤꯗꯅꯤ ꯃꯣꯏ ꯑꯅꯤꯅ ꯖꯤꯁꯨꯒꯤ ꯃꯔꯝꯗ ꯖꯣꯟꯗꯒꯤ ꯂꯥꯛꯀꯗꯧꯕ ꯄ꯭ꯔꯣꯐꯦꯁꯤ ꯃꯌꯥꯝ ꯑꯣꯜ ꯇꯦꯁꯇꯦꯃꯦꯟꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯎꯈ꯭ꯔꯦ ꯇꯥꯈ꯭ꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯁꯤ ꯑꯅꯤꯁꯤ ꯇꯥꯈ꯭ꯔꯕꯅꯤ ꯃꯣꯏꯁꯦ ꯔꯦꯗꯤꯗ ꯂꯩꯕꯒꯨꯝ ꯑꯣꯏꯔꯝꯅꯤ ꯑꯗꯨꯅ ꯖꯣꯟꯁꯦ ꯅꯣꯡꯃ ꯖꯣꯟꯅ ꯖꯤꯁꯨꯕꯨ ꯕꯦꯞꯇꯥꯏꯁ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯞꯇꯥꯏꯁ ꯇꯧꯕꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯅꯣꯡꯃꯁꯦ John 1 verse 36ꯗꯀꯣ ꯌꯦꯡꯉꯨ ꯖꯤꯁꯨꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯎꯈꯤꯕ ꯑꯗꯨ ꯃꯇꯝꯗ ꯌꯦꯡꯉꯨ ꯏꯁꯣꯔꯒꯤ ꯌꯥꯎ ꯃꯆꯥ ꯍꯥꯏꯅ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯁꯤꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯍꯦꯛꯇ ꯃꯣꯏ ꯑꯅꯤꯁꯦ ꯖꯣꯟꯒꯤ ꯕꯦꯞꯇꯤꯁꯀꯤ ꯗꯤꯁꯥꯏꯄꯜ ꯑꯅꯤꯁꯤꯕꯨ ꯑꯅꯤꯁꯦ ꯊꯥꯗꯣꯛꯔꯝꯃꯒ ꯖꯣꯟꯕꯨ ꯊꯥꯗꯣꯛꯔꯝꯃꯒ ꯖꯤꯁꯨꯒꯤ ꯃꯇꯨꯡ ꯏꯟꯕ ꯆꯠꯈꯤꯕ ꯑꯗꯣ ꯑꯩꯅ ꯈꯜꯂꯤ ꯃꯣꯏ ꯑꯅꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝ ꯍꯦꯛꯇ ꯁꯦꯜꯐꯤꯁ ꯑꯣꯏꯕꯒꯤꯔꯥ ꯃꯣꯏꯁꯦ ꯍꯦꯛꯇ ꯊꯥꯗꯣꯛꯔꯝꯃꯒ ꯆꯠꯈꯤꯕꯁꯦ ꯅꯠꯇ꯭ꯔꯒ ꯖꯣꯟꯁꯤꯅ ꯅꯣꯏ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯔꯕ ꯃꯥꯁꯇꯔ ꯑꯁꯤꯕꯨ ꯇꯨꯡ ꯏꯜꯂꯨ ꯍꯥꯏꯅ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯕꯒꯤꯔꯥ ꯋꯥꯠ ꯑꯦꯚꯔ ꯏꯠ ꯃꯦ ꯕꯤ ꯑꯗꯨꯕꯨ ꯑꯁꯤ ꯁꯤꯕꯣꯛ ꯑꯅꯤꯁꯤꯅ ꯄꯥꯝꯔꯤꯕ ꯑꯃꯗꯤ ꯄꯥꯝꯕ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯅꯧꯕ ꯃꯣꯏꯒꯤ ꯂꯔꯟ ꯇꯧꯅꯤꯡꯕ ꯑꯅꯧꯕ ꯍꯣꯡꯕ ꯄꯥꯝꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯩꯌꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯣꯏ ꯑꯅꯤꯁꯦ ꯈꯨꯗꯛꯇ ꯌꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯑꯁꯤ EGYꯒꯤ ꯀꯣꯇꯦꯁꯟꯁꯨ ꯂꯩꯌꯦꯀꯣ ꯃꯣꯏ ꯑꯅꯤꯗꯣ ꯀꯩꯅꯣ ꯇꯧꯔꯝꯃꯗꯤ Desire of Ages page 139ꯒꯤꯗꯀꯣ Sabbath Schoolꯒꯤ ꯀꯩꯅꯣꯗꯨꯗ ꯂꯩꯌꯦ ꯃꯣꯏ ꯑꯅꯤꯒꯤꯗꯣ ꯍꯥꯟꯅꯒꯤ ꯄ꯭ꯔꯤꯁ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯁꯁꯤꯡꯒꯤ ꯔꯨꯂꯔꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯂꯩꯔꯝꯃꯒꯗꯤ ꯃꯣꯏ ꯑꯗꯣ ꯖꯤꯁꯨꯗ ꯂꯥꯛꯄꯗꯣ ꯀ꯭ꯔꯤꯇꯤꯛꯁ ꯇꯧꯅꯕ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯖꯤꯁꯨꯒꯤ ꯃꯔꯥꯟ ꯊꯤꯗꯣꯛꯅꯕ ꯑꯆꯨꯝꯕ ꯊꯤꯕꯒꯤ ꯅꯠꯇꯕ ꯇꯧꯔꯝꯃꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯍꯦꯛꯇ ꯖꯤꯁꯨꯒꯤ ꯇꯨꯡ ꯍꯦꯛ ꯂꯥꯛꯂꯒ ꯅꯨꯡꯗꯥꯡ ꯑꯃ ꯂꯦꯛꯀꯦ ꯍꯥꯏꯌꯦꯀꯣ ꯅꯨꯡꯗꯥꯡ ꯑꯃ ꯍꯦꯛ ꯂꯦꯛꯄ ꯃꯇꯝꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ ꯏꯁꯨꯅ ꯇꯝꯕꯤꯈꯤꯕ ꯑꯗꯨꯕꯨ ꯑꯦꯟꯗ꯭ꯔꯤꯌꯨꯁꯤꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛ ꯀꯧꯔꯛꯑꯦ ꯑꯗꯨꯒ ꯄꯤꯇꯔ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕ ꯄꯤꯇꯔꯗꯨꯁꯨ ꯃꯥꯅ ꯀꯧꯔꯛꯄꯅꯤ ꯍꯥꯏ ꯀꯣ Sabbath Schoolꯁꯤꯅ ꯑꯗꯨꯝ ꯍꯥꯏ ꯕꯥꯏꯕꯜꯗ ꯑꯗꯨꯝ ꯄꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯨꯝ ꯁꯣꯔꯠ ꯆꯠꯂꯒꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯤ Tuesdayꯒꯤ ꯂꯦꯁꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣই ꯑꯆꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯍꯣꯡꯕ ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯑꯗꯨꯝ ꯊꯝꯅꯤꯡꯉꯤ ꯑꯍꯣꯡꯕ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯂꯥꯏꯐ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯨꯟꯁꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯇꯦꯟꯅ ꯍꯥꯟꯅ ꯊꯝꯖꯒꯦ Tuesdayꯒꯤ ꯂꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯆꯠꯂꯝꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯑꯁꯤꯅ ꯆꯨꯝꯃꯤ ꯑꯁꯤꯅꯤ ꯍꯥꯏꯅ ꯂꯦꯞꯄꯤꯕ ꯍꯥꯏꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯗꯤꯁꯥꯏꯄꯜꯁ ꯑꯅꯤ ꯑꯁꯤꯅ ꯑꯆꯨꯝꯕꯗꯨꯕꯨ ꯊꯤꯗꯣꯛꯑꯒ ꯃꯣꯏꯒꯤ ꯈꯪꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯤꯁꯨꯁꯤ ꯑꯆꯨꯝꯕ ꯏꯁꯣꯔꯅꯤꯀꯣ ꯃꯍꯥꯛꯁꯤꯅ ꯌꯥꯎ ꯑꯗꯨꯅꯤꯀꯣ ꯍꯥꯏꯕꯗꯣ ꯂꯦꯝ ꯑꯗꯨꯅꯦ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯚꯥꯞ ꯇꯥꯈꯤꯕꯗꯒꯤ ꯃꯥꯕꯨ ꯇꯨꯡ 이ꯟꯈꯤꯕꯅꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯁꯦ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯑꯆꯨꯝꯕꯁꯦ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚꯅꯤ ꯍꯥꯏꯀꯣ ꯍꯦꯟꯅ ꯍꯦꯟꯅ ꯈꯪꯉꯒ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡ ꯆꯠꯀꯗꯕꯅꯤ ꯑꯗꯨꯅ ꯖꯤꯁꯨꯁꯤꯅ ꯃꯃꯥꯡ ꯊꯪꯕꯅꯤ ꯍꯥꯏꯕꯁꯦ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯀꯤ ꯑꯗꯨꯅ ꯃꯣꯏꯅ ꯑꯗꯨ ꯏꯟꯈꯤꯕꯁꯦ ꯌꯥꯝꯅ ꯑꯆꯨꯝꯕ ꯊꯕꯛꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗꯁꯨ ꯃꯃꯥꯡ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯦꯁꯟ ꯑꯃ ꯐꯪꯉꯤ ꯐꯤꯂꯤꯞ ꯑꯦꯟ ꯅꯥꯊꯥꯅꯤꯌꯦꯜ
ꯑꯁꯤ ꯑꯅꯤꯁꯤꯁꯨ ꯇꯨꯡꯒꯤꯜꯂꯤ ꯍꯥꯏꯅꯦ ꯁꯤ ꯀꯔꯝꯍꯥꯏꯅ ꯑꯣꯏꯈꯤꯕꯅꯣ ꯕ꯭ꯔꯗꯔ ꯍꯣꯊꯥꯅꯪꯅ ꯑꯦꯗ ꯇꯧꯕꯤꯌꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕ꯭ꯔꯗꯔ ꯆꯥꯈꯥꯝꯅ ꯇ꯭ꯌꯨꯁꯗꯦꯗ ꯌꯥꯝ ꯐꯖꯅ ꯑꯦꯗ ꯇꯧꯕꯤꯈ꯭ꯔꯦ ꯀꯃꯥꯏꯅ ꯃꯥꯒꯤ ꯐꯥꯔꯁ ꯗꯤꯁꯥꯏꯄꯜ ꯗ ꯇꯨ ꯐꯥꯔꯁ ꯗꯤꯁꯥꯏꯄꯜ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯐꯤꯂꯤꯞ ꯑꯃꯗꯤ ꯅꯊꯅꯦꯜꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯀ ꯇꯥꯁꯤ ꯃꯣꯏꯅꯤꯁꯦ ꯐꯤꯂꯤꯞ ꯑꯃꯗꯤ ꯅꯊꯅꯦꯜ ꯃꯣꯏꯅꯤꯁꯦ ꯃꯃꯥꯟꯅꯕꯅꯦ ꯑꯩꯈꯣꯏꯅ ꯄꯥꯕ ꯀꯥꯟꯗ ꯃꯃꯥꯟꯅꯕ ꯑꯣꯏꯌꯦ ꯐꯤꯂꯤꯞꯒ ꯅꯊꯅꯦꯜꯁꯦ ꯕꯦꯠꯁꯥꯗꯥꯏ ꯀꯧꯕ ꯃꯐꯝꯗꯒꯤꯅꯦ ꯚꯤꯂꯦꯖ ꯃꯆꯥꯗꯒꯤꯅꯦ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡꯒꯤꯗꯨꯗ ꯑꯦꯗ꯭ꯔꯤꯌꯨ ꯑꯃꯒ ꯄꯤꯇꯔ ꯃꯣꯏꯅꯤꯁꯨ ꯕꯦꯠꯁꯥꯗꯥꯏꯒꯤꯅꯦ ꯍꯥꯏꯅ ꯈꯪꯕ ꯉꯝꯃꯦ ꯑꯗꯨꯒ ꯐꯤꯂꯤꯞꯁꯤꯅ ꯏꯁꯣꯔꯒꯤ ꯃꯇꯥꯡꯗ ꯇꯥꯕ ꯐꯪꯉꯤ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯅ ꯄꯥꯎ ꯁꯟꯗꯣꯛꯄ ꯀꯥꯟꯗ ꯃꯥ ꯇꯥꯕ ꯐꯪꯉꯤ ꯑꯗꯨꯒ ꯐꯤꯂꯤꯞꯁꯤꯅ ꯊꯥꯖꯗꯅ ꯏꯁꯣꯔꯕꯨ ꯎꯕ ꯆꯠꯂꯦ ꯃꯥꯅꯁꯨ ꯈꯜꯂꯤ ꯏꯁꯣꯔꯁꯦ ꯗ ꯄ꯭ꯔꯣꯐꯦꯠ ꯃꯣꯁꯦꯁꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛꯇꯨꯒꯨꯝꯅ ꯃꯥꯁꯦ ꯃꯦꯁꯥꯌꯥꯁꯦ ꯃꯥꯅꯦ ꯍꯥꯏꯅ ꯐꯤꯂꯤꯞꯁꯤꯅ ꯊꯥꯖꯗꯅ ꯆꯠꯂꯒ ꯃꯥꯁꯤ ꯌꯦꯡꯕ ꯆꯠꯄ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯃꯃꯤꯠꯃꯛꯅ ꯎꯔꯒ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯃꯥꯅ ꯅꯊꯅꯦꯜꯉꯣꯟꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯅꯊꯅꯦꯜꯉꯣꯟꯗ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯅꯊꯅꯦꯜꯁꯤꯅ ꯃꯤꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯪꯕ ꯀꯥꯟꯁꯤꯗ ꯐꯤꯂꯤꯞ ꯃꯃꯥꯟꯅꯕꯁꯤꯅ ꯅꯊꯅꯦꯜꯉꯣꯟꯗ ꯀꯟꯚꯤꯟꯁ ꯇꯧꯔꯒ ꯍꯥꯏꯌꯦ ꯀꯩꯒꯤꯅꯣ ꯀꯔꯝꯍꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯒ ꯏꯁꯣꯔꯁꯦ ꯗ ꯃꯦꯁꯥꯌꯥꯁꯦ ꯂꯥꯛꯑꯒ ꯂꯩꯌꯦ ꯃꯥꯁꯦ ꯅꯥꯖꯔꯦꯠ ꯑꯁꯤꯗꯒꯤꯅꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯃꯥꯟꯅꯕ ꯅꯥꯊꯅꯦꯜꯁꯤꯅ ꯃꯃꯥꯟꯅꯕ ꯐꯤꯂꯤꯞꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯅꯥꯖꯔꯦꯠꯇꯒꯤ ꯀꯔꯤ ꯑꯐꯕ ꯊꯣꯛꯀꯦꯔꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯍꯤꯁꯇ꯭ꯔꯤꯗ ꯌꯦꯡꯕ ꯀꯥꯟꯗ ꯅꯥꯖꯔꯦꯠꯇꯒꯤꯁꯦ ꯑꯐꯕ ꯍꯥꯏꯕꯁꯦ ꯀꯌꯥ ꯂꯩꯇꯦ ꯑꯗꯨꯅꯤꯅ ꯉꯁꯥꯏ ꯃꯃꯥꯟꯅꯕ ꯅꯥꯊꯅꯦꯜꯅꯁꯨ ꯅꯥꯖꯔꯦꯠ ꯀꯧꯕ ꯃꯐꯝꯗꯒꯤ ꯀꯔꯤ ꯑꯐꯕ ꯊꯣꯛꯀꯦꯔꯥ ꯍꯥꯏꯅ ꯈꯨꯝꯃꯦ ꯈꯨꯝꯕ ꯀꯥꯟꯁꯤꯗ ꯐꯤꯂꯤꯞꯁꯨ ꯅꯥꯖꯔꯦꯠꯇꯒꯤ ꯃꯣꯏꯁꯨ ꯍꯤꯁꯇ꯭ꯔꯤ ꯈꯪꯕꯅꯤꯅ ꯑꯐꯕꯁꯦ ꯀꯌꯥ ꯂꯩꯇꯦ ꯍꯥꯏꯕ ꯑꯣꯏꯔꯁꯨ ꯉꯁꯥꯏ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯅ ꯃꯥꯒꯤ ꯄꯥꯎ ꯁꯟꯗꯣꯛꯄ ꯀꯥꯟꯗ ꯐꯤꯂꯤꯞꯅ ꯇꯥꯔꯒ ꯃꯥꯅ ꯃꯃꯤꯠꯅ ꯎꯕ ꯆꯠꯈꯤꯕꯅꯤꯅ ꯐꯤꯂꯤꯞꯅꯗꯤ ꯊꯥꯖꯈꯤ ꯑꯗꯨꯕꯨ ꯐꯤꯂꯤꯞꯅꯗꯤ ꯊꯥꯖꯔꯒ ꯃꯃꯥꯟꯅꯕꯁꯤꯗ ꯀꯟꯚꯤꯟꯁ ꯇꯧꯋꯦ ꯍꯦꯛ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯦ ꯃꯥꯁꯦ ꯖꯤꯁꯨꯕꯨ ꯎꯗ꯭ꯔꯤꯕꯅꯤꯅ ꯃꯥꯁꯦ ꯊꯥꯖꯈꯤꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯖꯤꯁꯨꯒ ꯅꯥꯊꯅꯦꯜ ꯎꯅꯕ ꯅꯨꯃꯤꯠꯁꯤꯗ ꯖꯤꯁꯨꯅ ꯃꯥꯕꯨ ꯍꯥꯏ ꯅꯥꯊꯅꯦꯜ ꯅꯪ ꯐꯤꯂꯤꯞꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯗ꯭ꯔꯀꯥꯟꯗ ꯅꯪꯁꯦ ꯐꯤꯛ ꯇ꯭ꯔꯤ ꯍꯩꯔꯤꯛ ꯄꯥꯝꯕꯤ ꯃꯈꯥꯗ ꯐꯝꯃꯝꯃꯦꯀꯣ ꯍꯥꯏ ꯑꯗꯨ ꯅꯥꯊꯅꯦꯜꯗꯣ ꯑꯗꯨ ꯇꯥꯕ ꯀꯥꯟꯗ ꯃꯥꯁꯦ ꯉꯛꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯉꯁꯥꯏ ꯁꯨꯛꯈꯪ ꯈꯪꯅꯗꯕ ꯊꯦꯡꯅꯗꯕ ꯃꯤ ꯑꯃꯅ ꯅꯪꯗꯣ ꯅꯃꯥꯟꯅꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗ꯭ꯔꯦ ꯀꯥꯟꯗ ꯅꯪꯁꯦ ꯑꯗꯨꯗ ꯐꯝꯃꯝꯃꯤ ꯍꯥꯏꯌꯦ ꯑꯗꯨꯗꯨꯗ ꯅꯥꯊꯅꯦꯜꯁꯤꯅ ꯃꯥꯁꯤ ꯀꯗꯥꯏꯗꯒꯤꯔ ꯍꯥꯏꯅ ꯃꯥꯁꯦ ꯉꯛꯑꯒ ꯈꯪꯈꯤ ꯑꯗꯨꯗ ꯏꯁꯣꯔꯅ ꯍꯥꯏꯌꯦ ꯅꯪꯅ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯦꯔꯤꯀꯜ ꯑꯣꯏꯕ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯕ ꯎꯅꯤꯡꯉꯗꯤ ꯑꯩꯒꯤꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯏꯁꯣꯔꯅ ꯀꯧꯏꯀꯣ ꯑꯁꯤꯁꯤꯗ ꯅꯥꯊꯅꯦꯜꯒ ꯐꯤꯂꯤꯞꯁꯨ ꯏꯁꯣꯔꯒꯤ ꯗꯤꯁꯥꯏꯄꯜ ꯑꯣꯏꯅ ꯃꯇꯨꯡ ꯏꯟꯈꯤꯕꯅꯤ ꯑꯁꯤꯗ ꯋꯦꯗꯅꯁꯗꯦ ꯄꯣꯔꯁꯟꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯇ꯭ꯌꯨꯁꯗꯦ ꯄꯣꯔꯁꯟꯗ ꯃꯟꯗꯦ ꯄꯣꯔꯁꯟ ꯍꯥꯏꯕ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯃꯤꯁꯤꯡꯁꯦ ꯋꯥꯈꯟꯅ ꯇꯣꯉꯥꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯇꯧꯕꯗ ꯇꯣꯉꯥꯟꯅ ꯍꯦꯛ ꯇꯧꯋꯦ ꯄꯨꯟꯁꯤꯁꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯇꯣꯉꯥꯟꯅ ꯂꯩꯕꯗꯣ ꯃꯥꯅꯗꯤ ꯉꯁꯥꯏ ꯅꯖꯔꯦꯠ ꯀꯧꯕ ꯃꯐꯝꯗꯤ ꯊꯣꯛꯂꯛꯄꯅꯤꯅ ꯏꯁꯣꯔꯁꯦ ꯃꯣꯏꯅꯗꯤ ꯅꯖꯔꯦꯠꯇꯤ ꯀꯩ ꯑꯐꯕ ꯊꯣꯛꯀꯦꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯕꯅꯤ ꯑꯗꯨꯅꯤꯅ ꯃꯐꯝꯗꯨꯗ ꯐꯠꯇꯕ ꯑꯌꯥꯝꯕ ꯊꯣꯛꯄ ꯑꯣꯏꯔꯁꯨ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯐꯕ ꯁꯣꯏ ꯌꯥꯎꯒꯅꯤ ꯁꯤ ꯍꯥꯏꯅꯤꯡꯉꯤ ꯑꯁꯤꯅꯤꯅ ꯑꯩ ꯋꯦꯗꯅꯁꯗꯦ ꯄꯣꯔꯁꯟ ꯁꯤꯗ ꯂꯣꯏꯖꯔꯦ ꯑꯣꯀꯦ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯗꯨꯒꯤꯗꯃꯛ ꯄꯣꯏꯟꯗꯣ
another lesson ꯑꯩꯅ draw ꯇꯧꯅꯤꯡꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕꯁꯦ ꯊꯤꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯅ ꯑꯩꯈꯣꯏꯉꯣꯟꯗ ꯀꯥꯏꯗꯁꯨ ꯊꯥꯗꯣꯛꯇꯦꯀꯣ ꯅꯊꯥꯅꯤꯌꯦꯜꯅ ꯃꯍꯥꯛꯅ ꯍꯩꯔꯤꯛ ꯄꯥꯝꯕꯤ ꯃꯈꯥꯗ ꯐꯝꯃꯒ ꯃꯍꯥꯛꯅ ꯑꯆꯨꯝꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯔꯒ ꯐꯝꯃꯝꯕꯁꯦ ꯏꯁꯣꯔꯅ ꯎꯕ ꯐꯪꯉꯦ ꯍꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯅꯪ ꯊꯤꯔꯝꯕ ꯌꯥꯏ ꯐꯪꯉꯝꯗꯕ ꯌꯥꯏꯀꯣ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯦ ꯐꯪꯉꯝꯗꯕ ꯌꯥꯏ ꯍꯧꯖꯤꯛꯃꯛꯇꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯅꯊꯥꯅꯤꯌꯦꯜꯒ ꯐꯤꯂꯤꯞꯁꯤꯅ ꯃꯍꯥꯛꯅ ꯖꯤꯁꯨꯕꯨ ꯎꯅꯔꯒ ꯑꯆꯨꯝꯕꯁꯦ ꯃꯍꯥꯛꯁꯦ ꯑꯁꯤꯅꯤꯀꯣ ꯍꯥꯏꯅ ꯚꯥꯞ ꯇꯥꯔꯛꯄꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯆꯨꯝꯕ ꯊꯤꯕ ꯍꯥꯏꯕꯁꯦ ꯖꯔꯅꯤꯅꯦꯀꯣ ꯄ꯭ꯔꯣꯁꯦꯁꯅꯦ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯐꯪꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯀꯣꯟꯅ ꯐꯪꯒꯗꯕ ꯂꯩꯕꯗꯤ ꯂꯩꯈ꯭ꯔꯕꯅꯦ ꯉꯟꯕ ꯌꯥꯏ ꯊꯦꯡꯉꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕꯗꯨ ꯊꯤꯔꯒ ꯂꯩꯔꯒꯗꯤ ꯊꯃꯣꯏꯁꯦ ꯍꯥꯡꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯍꯥꯡꯗꯣꯛꯑꯒ ꯑꯆꯨꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯤꯕ ꯃꯇꯝꯗ ꯑꯆꯨꯝꯕꯁꯦ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯃꯤꯁꯅꯤ ꯖꯤꯁꯨꯅ ꯄꯤꯕꯤꯗꯨꯅ ꯊꯝꯕꯤꯕꯀꯣ ꯅꯤꯀꯣꯗꯤꯃꯁ ꯃꯁꯤꯁꯨ ꯀꯅꯥ ꯀꯔꯝꯕ ꯃꯤꯅꯣ ꯃꯍꯥꯛꯁꯤ ꯄ꯭ꯔꯤꯁꯠ हाई प्रीस्ट अमनी हाई मोगी जुहुदीगी मरक्ता यामना चावख्रबा पोजीशन पुबा मी अमनी हाई अदुगा महकना जिशुओन कमाय लागा वहंग तौखिबनो आई ब्रदर खमनंगना एड तौबिरो तदा थर्सडे की लेसन द लेको अदुदा ट्यूसडे की का खरा रिलेट तवे असिगी से कमाय तौब्रा हजिक से जोन की कनो से जोन की बुक से मागी थीम से जिशु कनानो हाइबा सो तौनियाय निबा अदु खक्तंगी थीम द चटपने जोन स्टडी तौबा मतमदा अदुबो अदुगी रोम द ओइना तौरइसे अदुबो आइना हाइनिंग बदे हजिक जोन गा एंड्रयू मोय अनीना जोन द बैप्टिस्ट की सिबो हाना तौरमिको अदुगा मोय अनी सिसो मु अतोकपदा जिसु से अचुमबनिको हाइबा जिसु से मेसायानिको हाइबा खनरकपा मतमदा जोन हाइबी जोन द बैप्टिस्ट मागी मास्टरना हाइबी मतमदा जिसु की मतुंग हेक्ता इनखिबा अदुगी अदुमाइना निकोडिमस सिसु माजे कमाइन तौबा मीरा हायरगा अदुगी मतमदा हाइख्रबा सिंग्रबा मी अमनी लीडर्स अमनी को जिउ सिंगे अदुबु ए तौबी नाइको ngसाइगी नंगना disciples ani John the Baptist kine habado Andrew ga Peter ne go such yes sorry John na te da Andrew ga Peter ne okay okay aduna okay aje Nicodemus Nicodemus se adumaina lae lakpa madam nungdang ama lae khoi wari lo intare ko nungdang ama lak se verse 2 da ko John chapter 3 verse 2 da maitai lon da ngatang pa thok piu se okay 3 verse 2 this is my hidden lady ko Nipa asina ahingda Jisugi manakta laktuna mongonda haiki Rabbi nahakti ishordagi lengbirakpa guru amani haiba aikoina khangi maramdi ishorna mahaka loina bidrabadi kana amatana nahakna tauba khudam asi tauba ngamde hai adune adu pabu matamna Nicodemus na hai kiba wahai du da khoi khange haiba maramde haibade ma je leaders oiraga su Jews ge haiba mi oiraga su ma gi wakhalonda hojik lak pase खंगदबगी लाकपनेबा डाउट लैबगी लाकपनेबा अदुना मरान सीगे ना लाकपने मरान सीगे हाइन लाकपना तबा अदुगा महाक से करिनो हारगा मंगोन द जिसुना हाइरम के अदुमाइना लाकपा मतमदा आई कमाइना सी कमाइ वरी दो लोइन ताखरेको अदुआ जिसुना हाइरकपा मतमदा नंग अमुक पोकदमनी हाइबा मतमसिदा करिना खनबा वखन खलमनी महाक से हाइग्रबा नुपा अमाने अदुगा सिंग्रबा नुपा अमाने लीडर्स अमाने नंग से सुमाइन तौगदौबा वाटली हाइबा मतमसिदा मागे वखनदा करि खलमनी अखोय ओइरदि को अखोय सपोज पास्टर ओइरमरगदि नंग सुमाइना मी अमाना हाइरकपा मतमदा पास्टर अमा ओइरगा सी सुमाइना होंगदबु लैरि हाना मी अमाना हाइरकपा मतमदा अखोय करि खनगनी अदुबु असि निकोडिमस से माइना खनदे कमाइना तौगनी हाइबदो माना अइना कमाइना तौरगा अय हन्ना पोकपा यागनी हाइबदो वखलोन इमागी पुकनुंग ना संगगा को अदु मक्तु दत्ते अदुबु मागी वखलोन दा लैबदि
ꯀꯔꯝꯍꯥꯏꯅ ꯑꯩꯁꯦ ꯍꯤꯡꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤꯕ ꯍꯪꯉꯤꯁꯦ ꯑꯗꯨꯅ ꯅꯤꯀꯣꯗꯤꯃꯁꯗꯤ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤ ꯃꯥꯁꯦ ꯀꯔꯤ ꯍꯛꯆꯥꯡꯒꯤ ꯏꯔꯨꯞꯂꯒ ꯕꯞꯇꯥꯏꯁ ꯇꯧꯔꯒ ꯑꯗꯨ ꯈꯛꯇ ꯅꯠꯇꯕ ꯏꯁꯨꯅ ꯑꯗꯨ ꯅꯨꯃꯤꯠꯇ ꯕꯞꯇꯥꯏꯁ ꯇꯧꯍꯟꯈꯤꯕ ꯍꯥꯏꯕꯁꯦ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯕꯞꯇꯥꯏꯁ ꯇꯧꯍꯟꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯝꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯃꯥꯗꯤ ꯕꯞꯇꯥꯏꯁ ꯂꯧꯈ꯭ꯔꯕꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯞꯇꯥꯏꯁ ꯇꯧꯔꯝꯕ ꯃꯦꯝꯕꯔꯁ ꯉꯥꯛꯇꯅꯤ ꯀꯣ ꯑꯩ ꯕꯞꯇꯥꯏꯁ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯃꯤ ꯂꯩꯔꯝꯅꯤ ꯑꯩ ꯄꯥꯁꯇꯔ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯃꯤ ꯂꯩꯔꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯔꯤꯗ ꯋꯥꯠꯄ꯭ꯔꯥ ꯑꯩꯈꯣꯏ ꯕꯞꯇꯥꯏꯁ ꯇꯧꯔꯁꯨ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯕꯞꯇꯥꯏꯁ ꯇꯧꯔꯝꯗꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯃ ꯍꯥꯏꯅꯤꯡꯉꯤꯀꯣ ꯑꯩꯈꯣꯏ ꯅꯤꯀꯣꯗꯤꯃꯥꯁ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯕꯥꯏꯕꯜ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗꯕ ꯌꯥꯏ ꯀꯣ ꯑꯩꯈꯣꯏ ꯕꯥꯏꯕꯜ ꯈꯨꯠꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯄꯥꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯇꯝꯕꯤꯔꯤꯕ ꯕꯥꯏꯕꯜꯁꯤꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣই ꯑꯗꯨꯗ ꯔꯤꯖꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡꯗ ꯆꯠꯇꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯊꯟꯇ ꯀꯣꯏꯁꯟ ꯇꯧꯔꯒ ꯔꯦꯛꯇꯤꯐꯥꯏ ꯇꯧꯁꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯝ ꯍꯥꯏꯔꯝꯂꯒꯦ ꯑꯣꯀꯦ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯟꯈ꯭ꯔꯁꯦ ꯑꯔꯣꯏꯕꯗ ꯂꯩꯕ꯭ꯔꯥ ꯅꯣꯏ ꯍꯣꯔꯊꯥꯟꯁꯨ ꯍꯥꯞꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯑꯁꯤꯗ ꯊꯔꯁꯗꯦꯒꯤꯁꯤꯗ ꯕ꯭ꯔꯗꯔ ꯑꯈꯝꯗ ꯐꯖꯅ ꯍꯥꯏꯌꯦ ꯑꯁꯤꯗ ꯅꯤꯀꯣꯗꯤꯃꯁꯀꯤ ꯃꯇꯥꯡꯁꯤꯗ ꯃꯥꯁꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯁꯦ ꯃꯤꯅ ꯐꯠꯇꯕ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯁꯥꯎꯋꯦ ꯑꯩꯈꯣꯏ ꯃꯤꯁꯦ ꯁꯥꯎꯒꯜꯂꯦ ꯁꯤꯃꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯦ ꯃꯥꯗꯤ ꯑꯐꯠꯇꯕꯗ ꯍꯥꯏꯕꯤꯕ ꯀꯥꯟꯗ ꯃꯥꯁꯦ ꯁꯥꯎꯗꯦꯕ ꯀꯔꯝꯍꯥꯏꯅ ꯆꯨꯝꯊꯣꯛꯀꯅꯤ ꯍꯥꯏꯅ ꯃꯥꯁꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯒ ꯏꯁꯣꯔꯉꯣꯟꯗ ꯃꯥꯁꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯍꯦꯟꯅ ꯐꯅꯕ ꯍꯣꯠꯅꯒꯦꯔꯥ ꯍꯥꯏꯕꯁꯤꯀꯣ ꯁꯤꯁꯦ ꯍꯥꯏꯅꯤꯡꯉꯦ ꯁꯤꯁꯦ ꯈꯤꯇꯪ ꯑꯦꯗ ꯇꯧꯅꯤꯡꯕꯅꯦ ꯌꯥꯝ ꯑꯦꯗ ꯇꯧꯅꯤꯡꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯁꯦ ꯃꯤꯅ ꯑꯐꯕ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯂꯧꯅꯤꯡꯉꯥꯏ ꯇꯧꯁꯦ ꯍꯥꯏꯅꯤꯡꯉꯦ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯅꯪꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯇꯧꯕꯤꯕ ꯅꯪꯉꯣꯟꯗ ꯑꯐꯕ ꯇꯥꯛꯄꯤꯕ ꯃꯤꯁꯦ ꯅꯪꯉꯣꯟꯗ ꯌꯦꯡꯊꯤꯕ ꯃꯤꯅꯗꯤ ꯇꯥꯛꯄꯤꯔꯣꯏꯕ ꯅꯪꯉꯣꯟꯗ ꯐꯍꯟꯅꯤꯡꯕ ꯑꯃꯗꯤ ꯅꯪꯕꯨ ꯍꯦꯟꯅ ꯐꯅꯕ ꯍꯣꯠꯅꯕ ꯍꯟꯒꯦꯗꯧꯕ ꯃꯤꯅ ꯇꯥꯛꯄꯤꯒꯅꯤ ꯑꯗꯨꯅꯤꯅ ꯑꯁꯤꯁꯤꯗ ꯅꯤꯀꯣꯗꯤꯃꯁꯀꯤ ꯃꯇꯧ ꯂꯧꯔꯒ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯆꯩꯔꯁꯨ ꯃꯤꯅ ꯑꯐꯕ ꯍꯥꯏꯕ ꯀꯥꯟꯗ ꯇꯥꯊꯤꯗꯕꯤ ꯇꯥꯁꯤꯜꯂꯒ ꯑꯐꯕ ꯇꯧꯅꯤꯡꯉꯥꯏ ꯇꯧꯁꯦ ꯍꯥꯏꯕꯁꯦ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯆꯨꯝꯃꯦ ꯍꯣꯏ ꯑꯩꯅꯁꯨ ꯑꯔꯣꯏꯕꯗ ꯁꯤ ꯍꯥꯞꯄꯤꯈ꯭ꯔꯒꯦ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯤꯀꯣꯗꯤꯃꯁꯀꯨꯝꯅ ꯕꯥꯏꯕꯜꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯪꯉꯝꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯂꯣꯒꯤ ꯃꯔꯝꯗ ꯑꯣꯏꯕ ꯌꯥꯏ ꯗꯣꯛꯇ꯭ꯔꯤꯟꯒꯤ ꯃꯔꯝꯗ ꯑꯣꯏꯕ ꯌꯥꯏ ꯊꯤꯑꯣꯂꯣꯖꯤꯒꯤ ꯃꯔꯝꯗ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯀꯌꯥ ꯃꯔꯝ ꯈꯪꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯤꯀꯣꯗꯤꯃꯁꯀꯨꯝꯅ ꯊꯋꯥꯏꯔꯣꯝꯗꯗꯤ ꯌꯥꯝꯅ ꯁꯣꯜꯂꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯟꯁꯤ ꯑꯩꯈꯣꯏꯅ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯈꯣꯏ ꯑꯣꯏꯔో ꯅꯠꯇ꯭ꯔꯒ ꯆꯔꯆꯇ ꯑꯦꯜꯗꯔ ꯄꯨꯔꯤꯕ ꯑꯣꯏꯔో ꯅꯠꯇ꯭ꯔꯒ ꯂꯦ ꯃꯦꯝꯕꯔ ꯑꯣꯏꯕ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯃꯔꯝꯗ ꯈꯪꯉꯦ ꯍꯥꯏꯔꯒ ꯏꯁꯣꯔꯉꯣꯟꯗ ꯅꯛꯑꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯟꯗꯤꯁꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯋꯦ ꯑꯩ ꯏꯁꯥꯅꯁꯨ ꯁ꯭ꯇꯨꯗꯦꯟꯁꯤꯗ ꯑꯣꯏꯔꯒ ꯑꯩꯅ ꯕꯥꯏꯕꯜ ꯀꯌꯥꯃꯔꯣꯝ ꯑꯩꯅ ꯇꯝꯃꯒ ꯍꯩꯔꯝꯕꯁꯨ ꯗꯣꯛꯇ꯭ꯔꯤꯟ ꯀꯌꯥꯝ ꯍꯩꯔꯕꯁꯨ ꯏꯁꯣꯔꯒ ꯌꯥꯝꯅ ꯂꯥꯞꯅ ꯍꯤꯡꯉꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯐꯤꯂꯤꯞ ꯅꯥꯊꯥꯅꯤꯌꯦꯜ ꯑꯦꯟꯗ꯭ꯔꯨ ꯄꯤꯇꯔ ꯅꯤꯀꯣꯗꯤꯃꯁ ꯃꯣꯏꯒꯨꯝꯅ ꯑꯆꯨꯝꯕꯁꯦ ꯊꯤꯔꯒ ꯃꯊꯪ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯍꯦꯟꯅ ꯆꯪꯕ ꯉꯝꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯃ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯍꯣꯠꯅꯁꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯤ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯆꯈꯝꯂꯣꯡ ꯑꯃꯁꯨꯡ ꯑꯩ ꯕ꯭ꯔꯗꯔ ꯍꯣꯔꯊꯥꯟꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯏꯁꯣꯔꯅ ꯍꯦꯟꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯂꯦꯁꯟ ꯅꯝꯕꯔ 5 ꯑꯃꯨꯛꯀ ꯂꯥꯛꯀꯅꯤ 6 ꯃꯊꯪ ꯑꯩꯈꯣꯏꯅ ꯂꯦꯁꯟꯁꯤ ꯅꯩꯅꯃꯤꯟꯅꯔꯒ ꯏꯁꯣꯔꯕꯨ ꯍꯦꯟꯅ ꯅꯛꯅꯕ ꯑꯣꯏꯃꯤꯟꯅꯁꯤ ꯑꯦꯃꯦꯟ